ngasi numida waram phongkiba tongan-tonganba Manipuri siphongsing amasung thokkiba thawdok wathoksingdagi maruoibi I pausing miyamna thamjari ahanbada Kangla paudagi lokusaraga HSLC exam gi question setter ni haina saktak tuna mahiroisingdagi set laukthoknaba hotnaramba ama desamna fari Bosemna loba HSLC gi exam gi question leak uhenbada Bosem gi official karaga lauktunaraga haujitagi thabak satharabra haibigi singnaba lairi exam asigi question setter ni haba appointment letter pairaga coaching center coaching piba satlamba miwema desamna pharaga police to kushnakre desam gi kwa kaithil leibe head office tangasi pangthokpa pawgi mifamada desam gi secretary general nongthombam thoithoi banhai board of secondary education manipur na lawa english ngani ga kunga manga gi class 10 gi HSLC examination gi question setter ni haba asaba appointment letter na sheltan ma miwema desam thinari Miyoisi Brilliance Academy Thawal the principals oiba Laisram Rajesh kawi Miyoisina Bosem gi controller of examination khuyek piba asaba letter sipairaga minuthong da leiba sunline coaching center amasum pasoi da leiba manpower coaching center coaching piram khibani lisangsina HSLC exam gi question leak oiba exam haugadaba pungkhara walingai question paper phangbigi thawdok kyarak thengna khibale khre English ngani ga kunga manga gi exam asigi mangoinana question setter ni hairaga coaching piba salam liba sida question leak oina bigi thawong asi Bosem gi official kharaga laktunaraga satharabra habigi singnaba lairi pairam liba appointment letter si English amasum science subject ani gini Bosem gi oina science subject laiti physics chemistry biology haina lai Laisram Rajesh makhatana ozagi sinpamna thabak tawbi yararo Government matam chana yingsalaudrabri issue si leba watho oirakanaki amaramda Laisram Rajesh na haikibada appointment letter simang na Bosem gi chairman oiba Akham Joy Kumar Guwahati satminaba mada masa khangandani appointment letter gi format asi lahoraga semdoklaga appointment letter asi pairaga tuition phangnaba Bosem gi question letter ni hairaga thaba asi satakhibani masigi damakta lebak miyamda lanjare haijakhiensu pausda makhatari atop pawmana mathematics ki lamda singtha ningai oiba phida kalliba Ramanujan gi pautak khomjilaga khunai gi kanagada bathabak pangthoksi kober mathematics ki lamda singtha ningai oiba phida am kallaga leiriba Srinivasa Ramanujan gi mapok numit ka mari lengna pangthokpa National Mathematics Day gi tharongasi DM College of Sciences pangthokre Thauramadu DM University ki Mathematics Department amasum University sigi Students Forum for Mathematics na sillaga DM College of Science ki Central Hall pangthokibani Thauramadu DM College ki Registered Dr. R.K. Jyotin DM College of Science ki Principal Professor M. Bhubaneswari College Asimaki Department of Mathematics ki HOD Professor M. Goveramadi DM University ki Mathematics Department ki Head Professor L. Sanabuna Mithunglen Singh oina sarugyaki Thauramadu ga mari lainana Central Hall mamangda nauna saba Srinivasa Ramanujan gi mitam amasu maikhum hangdoktuna Thauramadu da sarugyaki ba Mithunglen amadi mahiroi singna leisu katun ikai kumnabotki Thauramadu Professor L. Sandamasum Professor M. Goberna phungdokhibada mathematics ki lamda thoidok hendonu singthaningai oiba phida ama kallaga leiriba Srinivasa Ramanujan gi pautak sing ningthina tasin khomjilaga khunai sigi damak kanagada thabak thoram kya pangthoknaba mahiroi singna honasi mathematics hairu subject si hiram khudingda mathauta ba masum ngasigi sakhotlaba khunai sigi punsi mahingda sangdraba yadraba amani maramaduna mathematics na piriba loksing punamak Tansinduna kunai si anobu mayon amada puna bukhona sehaba tuan bu wapam sing phongdoknaki amaromda Thauramadu sarugyaki ba DM University ki Registered Dr. R.K. Jyotin phongdokhibada hauzuki matamda mahiroi singna mai tama matamda imung manung khak nungai gi haina khanbegi mohot atopa singbu thabak piduna puna sakhot minaba khunai ma sem gi haibegi wakhalon chengadabani haiba wapam mahiroi singi mafamda phongdokhi atopa pawmana Minjang Palace amasum Saiton Huatha lambi ki marakti ki yamlaba kusu khulai sing fogat pangamkhre Bisnupur district ki manungchanba Minjang Palace amasum Saiton Huatha lambi ki marakti ki masing yamlaba kusu khulai kaya marum fogat pangamkhre Masigi matangna police ta ki phangwa paw gi matungina ngarang ayuk sarokna pung 5 10 tabada Minjang Palace amasum Saiton Huatha lambi ani ki marakta masing yamlaba kusu khulai kaya ma lakhotuna thamle heba lotuna thamle heba akaknaba paw ma phangki
अकंगनबा पाउदु फंगबदगी अयुक पुंग 8 रोमदगी पुंग 9 मखाई फाउबा बिष्णुपुर डिस्ट्रिक्ट की एसपी केएस हाइस रवि कुमार अमसुम एडिशनल एसपी ऑप्स बिष्णुपुर की अमरजीत लामाबम की मियंग मखादा बिष्णुपुर डिस्ट्रिक्ट पुलिस अनिसुबा महा रेजिमेंट की कलम अमा अमदी फगाउक्साउ इखाई पुलिस स्टेशन की अपुनबती ममना मिंजंग विलेज अमसुम साइतोन वाथा लंबी लौकोल की मरक थीब हुंबगी थबक चतखी मदुदा मपांग लेब खुसु खुलाई याउना तोंगान तोंगान पोलम अमदी खुसु खुलाई क्या मरुम फगत पंगखी फगलब पोलम सिंग अदुदी 51 मोटर RL अमा अहांग मैगजीन अमग कोनबा 7.62 mm SLR राइफल अमा अहांग मैगजीन अमगा कोनबा सेमदोलबा 7.62 mm स्नाइपर अमा मॉडिफाइड ग्रेनेड लॉन्चर अमा SBBL सिंगल बैरल अनि साइड स्कोप का कोनबा मॉडिफाइड 7.62 mm स्नाइपर अमा केजी 8 लोमलुम्बा IED मरी अपिक बैटरी अमा मीटर तरारुम सांगबा फ्लेक्सिबल वायर अमा डेटोनेटर याउदबा 36 हैंड ग्रेनेड अहुम बाउफेंग वायरलेस हैंडसेट अमा 51 मोटर मिसफायर सेल अमा 51 मोटर फायर केस अनि स्टिंगर ग्रेनेड एंटी रेड सेल अहुम स्मोक ग्रेनेड ट्रिपल ब्लास्ट अमा स्टन ग्रेनेड सेल अमा स्टन सेल अमा अमसुम लॉन्ग रेंज स्टन सेल अमा बुलेट प्रूफ आयरन प्लेट अनि बुलेट प्रूफ जैकेट अमा सिंगल बैरल लाइफ राउंड अनि अमसुम 7.62 एमुनेशन लाइफ राउंड अनि .303 राइफल एम्प्टी केस मंगा केमोफ्लेग मसुगी जंगल बुट पेयर अमा अमदी गम बुट पेयर अमनी मखा ताब इन्वेस्टिगेशन की दमक फगाउक्सो इखाई पुलिस स्टेशन केस में रजिस्टर तौखरे हाइरिनसु पाउस द मखातारी अतोप पाउ मदना लायंस क्लब इम्फाल ना स्ट्रीट वेंडर सिंगदा गार्डन्स अम्ब्रेला येंथोखरे लायंस क्लब इम्फाल डिस्ट्रिक्ट Sahunga kungani thoi digi members singna kwakaital bazar gi sana thanabi yoliba street vendors singda one multiples one activity of Lions MD 322 thimda street vendors sing pung thogatuna makoina nungju nungsa digi khara da oira basu ngak thokna bigi panamda Lions Club Imphal na umbrella sing adu yen thokuni umbrella sida Lions International gi logo su haptuna pikhi masigi mamangda Imphal gi sangai prauda leiba सर्विस सेंटर दा कुंगा मथोई सुबा प्रेसिडेंट बु तराम ओपगी थोरमदा प्रेसिडेंट खुदोल पटपीदुन इकाई खुमनबगी थोरमसु पांगथोखरे हाइना लायंस क्लब इम्फाल गी पाव मन हाइरी अमरोमदना खुथांग सरा हियनबगी खोंगजंग नुमित 39 नि सुखरे जाकुरादोर मासाकर सियनब कोकी थियोरी सिंग फादर लोगी मतु इन सराक पियु हाइब दिमांदा ओरिपोक अपुन बलुप अमसुम ओरिपोक अपुन बनु पिलुप नसिंदुना ओरिपोक कंटिन कॉर्नर सथरीबा खुथांग सरा हेनबगी खोंगजंग ngasi ga thana numi 39 ni sukre खुथांग सरा हेनब सिग मरी लेनिन ओरिपोक अपुन बलुप की पब्लिसिटी सेक्रेटरी सिंथंग नंबान हाय खोंगजंग asi yamna democratic oiba mong sangshili nopi amasum angang da hanthana yengba madi miyot minai sathaba yaroi haba india gi law sing asi lamdam asi dadi mayak samle haina phungdoki ngasi gi khongjang asi ke yukta lamoi khonang khonggi idp sing adu ga numidang gi matamna samaj tangmang lup asom laikai na saruk yagani hairin su paus da phungdorakli amaromdana upf na sillaga samaga mawdraga mathui suba national reconciliation man pangdokre मथंग सगी जनवरी मपन फाव था मसुबन सथगदब चामगा मौद्रागा मथुरक सुबा नेशनल रिकन्सोलिडेशन मन सही तरे खुंथाक निसिंग थरम अखोय अमुहना खुंथाकलरोय हाइब थिमदा कासारगी मनुंग चनबा कमरंगा अवापलिद यूनाइटेड पीपल्स फ्रंट UPF मणिपुर सिलगा लेंगोंदबी पार्ट प्रोटेक्शन एंड प्रिजर्वेशन कमिटी सिलसरना युम्बु ओइदन ngasiदगी हौदोखरे आसाम न सतुन ngasi pangthokiba thoram maduda maidingu singlen nongdren khomba mayamna gambir singa hairiga khangnari biningthau sigi mitamda hailei katuna thoram asi thoram aduga mari leina UPF ki president nongthombam rupachandran hai sai khudingi January 8 national reconciliation numit haina UPF na pangthoktuna lakli manipur da miyoi khujo khran landarakpadi gi tangta daba phibam da leiri मसिगी फिबम मसी ममांग थोकिब सही तरे खुंथाक पदुदा अवाव नंखिबदुगा मानै खनु नेशनल रिकन्सोलिडेशन हाइना पांथोलंबा दु सही एसिददी नेशनल रिकन्सोलिडेशन मन हाइना ओइना ngasiदगी पांथोक होबने मसिना मरम ओरगा महाराष्ट्र गंभीर सिंगाना अवापलिदा लालंगलंबा मफम सिदा हाइलै कतुना हौदोकने थौरम मसिगी मनुंगसना थासिगी कुरिंग मरिदा कासारगी लेंगोंदा पातसु पांथोकने
Manipur halaga Manipur gi tuan mafam singsu thauram si pangthokpagi maram adu miyamna khanganana bohonagani madugi tungda Maharaj Gambir Singana laikidaba numit Janawari mapanda thauram asi lusingani lamdam asida thokliba irang asi matau kramna tholakpano irang asi lusinbada aikoi khudimaki thaudang lei mamangai gi ipai pu singi thauna lingjel adu ningsingduna Manipur thukaina bohonari pe kya si thengnana bohonagadabani haidenasu pausda makhatana phongdorakli atopa paumana Manipur gi Paralympic Games sanaroi sing puthoknaba puning thaugali NG Utam Social Welfare Department ki Director NG Utam naikre Manipurna Paralympic Games ta sanaroi kya puthokpa ngamdriba si makhatana thoktanaba person with disability sing mu sana khona bigilamda puning thaugaminasi wapam sing asi uri pokta leiba Ramkrishna Mission School pangthokpa Pinky Memorials Boss Championship hawdokpi thoramda makna phongdokhibani Mana makha taraduna sana khona bada akhanaba miyeng thamduna India government ki Khelo India da ahenba budget haptuna sanaroi kya puthokna bohonari hainasu pausida makha tari amaromdana KSA gi lamjing makhara tungan mafam singda khul ngakpa ama khatkhiba madi taruna phajinbagi mayokta wakat mifam satakri Kanglai Park Student Association KSA na sinduna ngasi tungan mafam singda leiba club amadi maira pai bising yauna lup ahum na sinduna khul ngakpa ama khatkhiba madi taruna phajinkiba dugi mayokta yaningdaba phongdoktuna wakat mifam satakri wakat mifam adu tera kaithel imamadi laikai gi maira pai bisingna tera kaithel satakhi Madura Pandam gi President Jumnamsa Dilip Kumarna tuan bu wapam sing phongdokhi Rising Sun Club Thongju Waikhom Khongnang satakhi bu wakat mifam aduda Ipa ki President KS Somrendro Wangoi Kaithel satakhi bu wakat mifamda UCM gi Secretary General Nahakpam Santa Mayang Imphal gi wakat mifamda su Nahakpam Santa Oinam Bazar Nambol satakhi bu wakat mifamda Pandam gi Secretary General S Brozen Top Khonang Makhong Thong Apunba Club ahum amadi Maira Pai bising satakhi bu wakat mifamdana Loya Lup Kangleipa ki Secretary General N Irabor amadi Sarangpat Maning Lairembi da thamkibu wakat mifam adudasu Loya Lup Kangleipa ki Secretary General N Irabor amasum laikai gi club ki mute singna wangangki amaromda kokomi gi miyeng makharu wakat mifam asi Sagolban Khamlam Bazar da leiba crowd club ki complex ta apun Kangleipa Sinai bi lup ki members singa loinana mafam adugi miyam ga loinana wakat mifam satakhi amaromda Mikal Kangleipa na sinduna ima panthoi bi sanglen wakat mifam pangduki wakat mifam sing adu da saruk yakhiba singna khulngak pahatpa amadi tarukna phajilaga thamkhiba yaningte phajinkiba taruk condition yauduna thadorakadabani senaba policing logeba serak piu haibna singba khulauk singlauki loinana Manipur thamjiliba apaspa 1958 lathokadabani haibna singba khulauk singlauki amaromda Sai Thabi Leirak Masin Maira Paibi Khurai Sai Thabi Leirak Mayai Lekai Maira Paibi Khurai Thongam Leirak Maira Paibi Amasum Paunam Leirak Maira Paibi Khurai Nasu wakat mifam satakhi Amaramna Tera Amasum Khamlam Bazar satakhi bu wakat mifam aduda Struggling Women's Association Kanglai Park Secretary General Thanauzam Marjina Phongdokhibada Lengang na asan mirai naiba mongda Singna sathariba kaihenba thawong sing asidana logi matung ina sarak pidraga lo salaibi ki thabak tawbi kanu haikhen su paus da phongdokli makasa tharak poina panam pausi ri ki topa maruiba paukrana Indo Myanmar ngamkhai ki demographic data ningthina lobu mathok tai Union Home Minister Amit Shah Indo Myanmar ngamkhai sambal ningthina khabi ki thabak sathabada kudong chanaba Manipur Nagaland amadi Mizoram yauna India Myanmar ngamkhai ki demographic data ningthina lobu darkar rohani Union Home Minister Amit Shah na phongdokre Agartala da pangtokhiba NEC gi humdragani thusuba plenary session gi saruk amoina ngang pangtokhiba Shillong da base tawba North Eastern Space Application Center NISSAC Society gi taragani thusuba mifamda Union Home Minister Amit Shah na mathaki wafam asi phongdokhibani Home Minister na share lawduna pangtokhiba mifam aduna mahakna makhata na hai awang poklamdam da leiriba mineral oil amasum coal Reserve Singi Pakthok Sakthokpa mapping ama tawba mathukai masina mai ke somda sel thungdi oiba kanaba kya phangani maram masina Nasak Society na Space Science sisnaduna damdam asomgi forest area development na miyeng thamba sangi masigi damak hana leramba map singa house ki map singa sangdam naba mathautai Amit Shah nai
nesakna awang nongpok lamdamda makhoigi thabak thoromsinggi miyeng hena pakthok chawthokpa miyeng thambagi mathau tari haina phongdokloduna masiga mari leinana maike songi state lengaksingna thaurangsing lakhotgadabana ki Prime Minister Narendra Modi gi listing makhada haukiba sahisingda India gi space sector da thuna yangna sakhotpa purakpa ngamkhre haina claim tawroduna RBI NABARD amasum MSME ga mari leinaba bank singna awang nongpok lamdamda haukiba sahi tara sida peace accord 20 hena khuyek pina khipag loina khulai paiba militant lising tararom khulai thadoktuna changjarakre hairiba sahi tararom sida hingsa gi thawong sada humdraga matui hantarakpag loina misa miam sibagi chang su sada marfugu taru hantakre awang nopok lamdam gi miyoi singna thengnariba ground reality singi tongan ba financial guidelines sing siamna ba khangan khibag loina Union Home Minister Amit Shah na border area singoeba comprehensive survey am sathanaba mari lenaba singda pauktak pibago loinana NESAC society na space science na duna matamga suna na honglakliba sakwat mayon no unchena ba sukhanki ngarangi mi pamaduda development of north eastern region gi union minister Jatiyaditya M Sindhya Tripura gi Chief Minister Dr. Manik Singha Assam gi Chief Minister Himanta Biswa Sharma Manipur gi Chief Minister N Biren Arunachal Pradesh gi Chief Minister Pema Khandu Sikkim gi Chief Minister Prem Singha Tamang Donor gi Minister of State Sukanda Mazumdar Union Home Secretary Gobind Mohan Singh Mahok Thongbu official cashier yaki Loshilakpu ina Kanglaipa ki Meira digi topa pau khrana Kautruk Maitai khulda kuki terrorist no mai kapsalakre Bethel kuki khulda leiriba kuki terrorist lengana takthok piu khunjasing ngara amasumna numidang kuki terrorist Imphal West District ki Lamsang Police Station ki manung chanba Tairen Pokpi maning sing amadi kautruk sing khongda nomai round kya kapsalaktuna landarakpi thawdok sing aduna maram moiraga baike dongi khunjasing mi paiba pokna hari Serasida kuki militant sing singa taina pa mafam singda landaba mu horakpadagi security force kangbu no kautruk phayeng Tairen Pokpi na singba mafamda hena akan section tharak sing lokat pau kredi kautruk ki mera pai bisina phongdorakpagi matung inadi maike edom da hana leramba khulngak pasing leikhidabagi khudong chaba loroga kuki khulai pai bisingna nahongna landarakpagi thawong sing asi chatharakibani Koki terrorist na landarakpa matamda maike edom da leiriba central force na matam sana khut hanba tawdi khunja sing na masangak thoknaba SBBL amadi single barrel nongmai sing kaptana khut khranbadi hanbadani ngar numidang pung 3 minute 10 taba matamda koki terrorist na kautruk sing khongda khanghaudana nongmai ron kya kapsinduna landaraki madura khulngak pasing na matat oina khut thonaki adubo maike ani makta aso apan amata yawkiba leiti khunja sing di sak sanaba matam oibana sariba sa khundoklam laga question chanaki maram aduna kautruk ka tainaba sing da leiriba kuki terrorist sing asi manipur lengan athuba matamna takthok pi wairi mafam asida kuki kulai paiba terrorist punsinduna leibitana tana bangkar ka saduna leiri haiba khangna khang hojik phawo manipur lengan makoi phagatna bamadi takthokna bagi thabak lokhatna leiriba si Thangnabada leiriba maitai khul singda ngahak leitana landaraktuna misam hatnabigi maram ama oiragani haiba asi Manipur lengana khangna lokhatpham tokpa thabak lokhatpiu hainasu khunjasna phongdorakli amarumdana BSF ki personal manumai kapsinduna sijakre ngase yukpung 3 minute 10 taba matamda BSF ki personal ama matumta masagi service gana kapsinduna sijakre hairi thawdo osi kaksing police station gi manung kairak damda leiba chamaga kunga turuk battalion gi A company da pangthok thokibani laikhidraba BSF ki halbidar du gi maming Sunil Kumar Huda kawi maki duty post da leiriba numai kapagi khonjalama takibadigi adopa personal suna sangsinduna yengluba matamda nongmaina panbadigi siduna leramani tungna police amani forensic science kangbu laktuna yengsin khari hauziki wena di mayam pau sumatang ase lusinjarage amasung mayam puna nova update ngaminasi